Kari channel no nang na change story sina. As pa hanjan adum asida yengduna le yam nungsi khramale ne machanu pa ahal se. Tombiya nang pharak tawnuda loi khiba tare haibane mi nanga ngangnari ngai. Impact ki amuk, ISTB ki amuk, radio ki amuk, DDK Imphal ki amuk. Pendriba haiba. King Kong man base hanjan thabada TV ka loi subchil. Kitang mit na kong da pleasing oi ba tha se haiba. Si yang. Oppa ki hun se taga dektra. Kananu ki hun haide. Namak nupa ne. Your namak nupa, my eye candy, my universe. Mwah. Hira, natay putay chada ba? Kana bulawri no khangde ne masibo. Thay na ne. Ekhoy mama na ikat kay nupa unaba chatpada nupi phangdada na leramba paung na namlaw ki bane hai. Adusu college kari ngay matamda. Chahi bu kun surabra khangde ba. Kana na hai. Ha! Kana na hairaki ba adugumba wado? Mabok basanti na haibani khangaba. Mana loina wari lithor abani. Matang duda mama na unaba chatlamdraba. Mabok basanti oina paung nang na lawram ni haira ini. Ay ga se exist tawram loy adumay na thoklam ladina. Ay loy khangabani ko. I know paung. I know. Hai, sana. Nang na chedu siranturan yam ngangi ko. Hari. Kaino tawdo shibo. Ay gi cha tumbi shibo. Kaino ne mashibo. Ipai bunga kem khangan. Don't be shy. It's completely normal. Mi loy na thengnare ingagdani. As atombi oibay wari se amuk hore. Mi wata fam adum aise. Ho atombi ga oihanbirano pamdre. Give me a younger sibling pong. Please. Before mama attends her menopause. Retirement lamday sida karino icha nangna hairidubo. Mayam hainaba yaba hainakre. Aigisu warol khazikta. Aigi ming Ningthisana. Chahi 13. Class 12 kari. Exam thadri. Mathang chahi da thadoine. Babung na aise thengna pokpa machane na yamlu na taw. Mama na di yengning de hai. Magi chahi da di thengna phangba jingda bazani. Babung da thengla basu. Sorry. Ithakta yambung anile. Animak lointhi. Tasing na hairabada aikhoy imung da sak khwai phajaba se aini. Ado siwa se babung di yaningde. Mai nupi na khwai phajai hai. Mayam, love is blind. Very true. Ai so hayeng wai chawraga paisa yam paiba mi oining. Elon Musk na Mars ta chatpagi rocket chanaba mi khongatpada yaukhiba pami. Prithvi sa yam wari leningdre. Ado aigi plan se oiroidor. Paisa tanba yaraba matam sida aibu kanadabada lairi khara pahan exam khara than tawdana leir. Ahalaman ngangnaba se yam wai. You know, thamoy oiba warol hairagana hojikan se aigi mityeng se phajakraba nupa bionu sokman ba amada leiriba. Chahi budi 10 mukhan ba. Aikhoy yambung chobagi friend neba. Babung gisu friend gi machanupa. Hai, seran turan nganganu ko. Ai taning de koi cha tombi. Adubara, babung Sunil gi machanupa aton bado. Ai na kanna pami yaujikan. Ai loin tai ko nang nangangli do. As, ai na nahanda su hairi dudi. Babung Sunil gi machanupa do ai yamta hainabiyo na. Aduda nang nayabidaba natro. Pelaba natro. Kamain dawni dawri side. Hari. Sini mayam thamoy kairaba Ningthisana gi pauda. Machagi awaba khangdaba mapagi khonjilni nakalda gi tarisina. Amta hainabiyo bu yade. Mabuk phatkidraba. Very selfish. Very narcissistic. Okay. Khurumjari mayam. Please subscribe my channel. Exam challenging baga thungnarona bor bibiramo mayam. Bye. See you. Hoi ma. Aikhoy sanai be ma thoibigi irang khutau se. Wah.
Kayno hai ba mama? Nang na dugyam kishin ay dubo. Midnight ubada. Yam green soye. Week amaga se laptop na ba nga maroydro na ba ni ba? As! Tali he ba? Ay wangang hindi ko. Yambung chow! Yambung chow! Nang weird things matangda documentary nam ni haidai ne. Swai da ya ho ba yare lao.